Image Pau the Ming Tabiriba Sangbo Yumnam Anuradha Debine Kono Kurumzari. Housing Marueba Pauda. Indian Customs EDI system as a integrated checkpost more the long stop cray. Inclusive quality education for all have a pandamna Nomagi Obasamina Pantokray. Sonia Gandhi Amadi Rahul Gandhi the Tauriba Sars in Yaning the Bagi Wakan from Satakray. Lunana, listening Kumanga the day. National Highway Network Kilometer Lakani Yonga Sangdunga Batavak Pakzili Haina Union Road Transport and the Highway Minister Nitin Gadkari in High Cray. House the Pausan on Epizari Moregi Integrated Checkpost Indian Custom PEDI System Nasilang Stow Cray Indian Custom PEDI System Adu Central Board of Indirect Taxes and the Custom Gate Chairman Bibek Jorina virtually launched Kibane. Thoromaduda Custom Preventive Not on Reason Selonge Commissioner J.M. Kamai IRS Integrated Checkpost Moregi Manager Tibaite Land Custom ke SP SK Gangte Custom Preventive Force Moregi SP MH Saha Assam Rifles Tengapan District Police ke Assistant SP Yunam Premsit Amadi Atopa Custom ke High Rank Officer ke Akaloinana Moreda Business Tauriba Mio ke Susarugaki Thoromadugi Tungda Electronic Data Interface System asi leibana mamangda trader singna manually taunaramba trade ke mawanga amadi department amada je tantok tansin taunaramba kaya adu mafam amada punchina bagi pambai amane haidiba kanaba asi mori taleriba trader singna kudong saba lowinaba custom preventive not on reason ke commissioner JM Kamaina tharam aduda saruk yakiba miyam da khanganke India Government ke Central Information Commissioner Uday Mahutkar Amadi Chirayu Pandina Iva Bid Sarvarkar, the man who could have prevented partition Havalari ki matangda Kanabagi Tharam Ama Intellectual Forum of North-East Manipur Sinduna Jawaharlal Nehru Manipur Dance Academy Infalge Auditorium da Pangthokre Tharam Duda Chief Minister and Biren Central Information Commissioner Uday Mahutkar Dhanamanjuri University के Vice Chancellor Professor Nongmai Them Mohan, Manipur University के Vice Chancellor Professor Naurem Lokendra, Manipur University of Culture के Vice Chancellor Professor Paunam Gunendro, Regional Institute of Medical Sciences के Director Professor Antem Santa, Kargil War Hero, Colonel Dr. Rajesh Adho, SM Amadi, Sanginatak Academy New Delegate General Council Member H.H. Nabachandra Sarmana Sarugyaki. Tharomduda Chief Minister Na Bid Sarvarkar, the man who could have prevented partition the Hariba Lariki, Mamingi Matanga Pungdo Pagalona, Larikasi, Ichamsamba Larik Nate, Levakasi Miamda, Evanis Bibane Hana Pundoki. Manipur ngasi so anoba COVID positive case thengna kide ngasi mio nipumunga COVID test tauki state aside COVID light lakpadagi mio lakama lisang contracted chani nipumari COVID positive oikre masigi manungda mio lisang ani chamakonna lekhide state sigi COVID naba phabagi chang sada marpudara nipan dasbe mari mangada lady District Administration Visnupurna Sinduna Nambol Subdivision ge miyam dangasi Manipur gi Governor Lagani Shangaloina Unaduna Haktengana Warisanabagi Thoram Ama S Gula Women's College Kongkampa Nambol da Pangthokre Thoramadu da Sarugya kiba miyam na makoi gi oiba aningba sing Pongdong na kibabu Governor Lagani Shana Taraba matungda miyam da mahana Ignis na panba chakpa India ama oinabu honaba haibasi India khudingi thodang changi Aikuna Aikogi Levang Nungshiba, Paubagi, Wakal Kanba, Wahangya Hangduna Amati Suggestion Kia Potokuna, Saruk Yaragade, Levagasige, Award Apasing Atubada Mensin Mangangani Haiki. Loktak Kanaba, Manipur, Lengang Nalakoleva Tarang Singda, Miamna Susarugiasi, Haisnik Oiva Punsi Marel Ama Pangnaba, Lunana Laiduna Amadi COVID vaccine, Nipum Kudina, Kapto Hosi. Lamdam Sidagi, Chicken Pox, Muthak Kibagum, TB Amadi Ate Lena Singsu Mutanaba Honamina Se Hainasu, Governor Laganishan Miam da Pauzelki.
Tharomaduda Oinam Kendragi MLA Irengmam Nalini Moirang Kendragi MLA Thongam Santi LDA Chairman Moirang Them Asni Kumar DC Bisnupur L Bikramsu Athoiba Mitunglen Oina Saruyaki Manipur Lengana Junta Amada Thokiba notification Amagi Matungina State Sigi Lambi Humbudra Mapan Paktok Saktohan Bagi Darkaleba Tabaksi Marilenaba Deputy Commissioner Sangamasagi Jurisdiction Manungda Pakanaba Kangalakle Hairiba Lambi Humbudra Mapanasigi Manungda Kaksang District Oina State Highway Gi Lambi Ama Madi Atay Lambi Manga Purna Lambi Taruk Yaurakle Hairiba Lambi Sing Adudi State Highway Ga Tangnana Lambi ki nakal anida leiriba praja miyam dukanta phamliba sing atay sangwa sagaliba singna mateng pangbinaba Deputy Commissioner Kaksing Somorje Salam IAS na thorakpa cherola mana phongdorakli loinana Works Department na lambi sanga sagidama propose tawriba apakpagi changa se niyam sumna lawduna boundary fix tawnabagi thaba Kaksing district ki leiriba SDO Kaksing amadi Waikhongna executive officer PWD Kaksing official singda thabak paikhanaba DC na khanglakli amadi athubada marik sumba report piraknabasu hairi kanagumbana loksil lamba thengnarabadi ange matungina loksil namleba lamge sarukseng eviction tawgani hainasu DC Kaksing ge sarona palle Inclusive Quality Education for All Haiba Pandamda Nongmage Oiba District Thake Seminar amangasi Chanden District ki Penarchin Community Hall da pangthokre Asakirant Kumbire Manipur Amasung National Institute for Empowerment of Persons with Multiple Disability Department of Empowerment of Persons with Disabilities Chennai Ministry of Social Justice and Empowerment Government of India na Punakusamnaduna Pangthokiba Toromaduda Mohammed Firoz Khan MCS Additional Deputy Commissioner Chanden District na Athoiba Mitung Langu Moses Anal Assistant Inspector of Schools Chandena Akanaba Mitung Amasung Kupu Comment Singh Chara Moyond Chief of Penal Singh na Thoromapu Oina Saruyaki Thoromasi Pangthopagi Matangda Sonboy Aimol Secretary Asakirana Hai Haksangi Pibam Mimana Draba Singh Kairo Lekai Amati Skunda Makoibo Hantana Yingbiraba Asi Thadopiduna Mahiroi Singna Puna Mahi Taminaba Yanaba SSA gi District Council gi Amadi Samagra gi Makada Leiba Oza Singda Wakal Tahanaba Ministry of Social Justice and Empowerment Government of India gi Makada Thorom ase pangthokpani Seminar asida tongan-tongamba akanga Ashina hiram kyada wa ngangani hainasu phungdorake Asi koina pangtholiba program si Inclusive Quality Education for All haibni masigi theme se masi se koi Ministry of Social Justice and Empowerment gi makhada tawjabni Government of India gi masi koi gi target group se participant koi se anamba in service ni council gi adagi SSA gi teacher amasung samagra gi teacher koi ni ado masi koi pangtholiba program gi objective se hairagadi hoji differently able student koi na school amasung mkhoi gi laikai kairoi da stigmatization yam tawbiba mkhoi bu lower class ta khanbiba adubu general student ga mapung oina moisa class amada tamhanba yanangai gi adugi awareness koi ngasi pizabani Ngasi Tawan District Congress Committee na Sintuna Enforcement Directorate na Congress Party ki Luisingba Srimati Sonia Gandhi amadi Rahul Gandhi da tawrakliba maram chadaba char singka amadi police singna Jatharakliba Pamdaba Thong Singha Asibo Yaningdaba Phungduktuna Amadi Paliba BJP Laingaka Asina Towning Batawtuna Police Singbo Kulai Oina Seasonariba Thong Kyagi Mayukta Ngasi Tawan District Congress Committee Nesu Sinduna Thawal Atopamda Labour District Block Congress Office Mamangda Protest Athakre Satariba Thong Singi Mayukta Chathekiba Protest Aduda Honorable MLA Sri Surja Kumar Okram Amadi District Asige Manungda Leba Congress Party gi Garmi Kaya Sarugyaduna BJP Government po Yaningdaba Kholau Kaya Lauduna Chatakiba Protest Aduda Sarugyaduna Kangabo Kendra gi MLA Surja Kumar Okram na Hai Ngasi Center da Lenga Leba BJP gi Government Asina Unemployment ki Portchai gi Mamad Hengalat Leba Kaya Amadi Miyam da Haidu Kiba
kaya thabak ko aina onthokna solve tawbagi mahuta Congress Party ki lusangba Sonia Gandhi amadi Rahul Gandhi da case kaya thangatuna lebak asigi miyam bollana lamjingnaba honariba asi lepkadabani khongjang asi district khudingda chathagani Justice ama phangdri phawba leptana sangsingani haina MLA Surja Kumar Okramna phangdokhi unemployment gi price takat pamayam adagi masina thabak ti gani maman tahan gani akoi India gi kenosi dollar gi India gi rupees dollar gi against the nioi punamaki kenoda lupa latra ngata ngata lakane haibo jumala mayam teacher kasagan ba mayam do akoi busi director na Congress Party si kamaina singsi have by guys da pwede maina tawriba leader Rahul Gandhi maina tawriba sathariba yes ama padriba mayam singsi yaning da ba state MACC ni photo kala phawduna district khudin makta koi masi yaning da ba photo kala Thobal district ki hoina tawjabani anda masida Congress ni leiba karmi mayam ekmata mayam na Sado achoba support achoba sigi nani haja anu leje akoi masi akoi justice hamribo akoi masi achumba eno tawribo akoi masi compensation nani haja CMO Imphal East ke Mia Makhada Sribant Higher Secondary School Luang Sangbamba amadi School Development and Management Committee anina sinduna school asada health camp amanga se pangthokre health camp asaga mari lainana school asage principal in charge usara nina high school asada tamleba mahiroi kyana masa ngamlaktabana maram oraga school karapagi sang yamna hantarakpa amadi nongsing ki phibam phatabana mahiroi singna laina kyadage ngakthokpa ngamhongnaba health camp ase pangthokpani haina phungdokhe health camp asage mari lainana school asage mahiroi kya layang bagaloinana hidak lantha kaya amasu yanthokhe Anti-Smuggling Unit Imphal Custom Division na Maruti Eco Van da Purakpa Yamlaba Sana Phagat Pangam Kray Thawdogasi ngarang nungtin pung marirom tabada Superintendent Anti-Smuggling Unit Imphal Custom Division da Eco Van Silver Machu number na AS01 ES1738 da Gold Biscuiting Pudana nungtin pung mariga minin nipumanga dagina mangaga minitara mga fawagi manungda sangmay bazar da tunglagani haiba Akanaba pau ama pangbadagi Superintendent TH Nilakanta Masamag yawa timpa amana Sangmay Bazar area da gari dungai dunaleke Hairiba gari adu nungtingi pung mangarom tabada mapamduda Europadagi Custom Division ge tim aduna kamlaga wahampang chatake maduda van driver adugi maming Huidrom Manish Singh Sehi Kumatoi apokpa Huidrom Romeshor ilang kampokbi mayay laikai dagine haiba khangmangam ke mahangna thaurakliba gari aduda atopa mioi om sutonglake Manida sana purakpra hangbada purakte haina khumbadage mahangna thaurakliba gari adu mapung phana check taunaba gari driver amadi atopa mioi ahummak sangapam da leba custom office ta puraktuna check tawkhe maduda ecovent adugi cylindrical pipe amada gold biscuit humpumatoi amuba amadi asangba machuge tep na yomsilaga yaramba thenakhe gold biscuit sing ado foreign origin ngagtani thawdok saga mari lenana driver money Customs Act 1962 ge Section 104 ge Makha da Phaduna case ama lokale sana singadu gram lising tara chama kuntaruk lumi aduga mamana lupa crore manga lakh kunt lising marpuni pant chama nipu marirong ge oigini hairi Lengana sangsilaba war on drugs 2.0 ge sarukama oina ngarang teknoponda commando ge kangpuna lupa lakh humpuni toy Lising kuntra marirongge crystal mat methamphetamine chingnaba polam yawba packet ahum mioi ahum galoinana technoponage phagat pangam khrei mioi singadu ngarang nungchen pung mari ka minine phumanga rom tarakpada phagakhibane mioi ahum adudi laljoy baite sei kuntaret apokpa tongthang baite more 1 number 1 unit 2 moloi bank sokolent guite sei kuntrataret apokpa Junction Guite Technopant Bazar Tenki Manaka Amadi Mati Sahi Contratareta Apopa Onkoza Mate Technopandagini Makoina Tonglapa Gari Ecoven number na MN06 LB 1992 Amadi Maruti Start number na MN04A 2912 Masida Natana Makoina Purapa mobile phone Ohumsu Pagapangamle
packet ahumda yauramba Christian matter adu packet Tauribagi arumba yauraga kg ahumga gram chamatarate lumi Pagalaba mio amade polam sing makataba lagan action lokanaba technopon police station de sinakre commando team asibo thagatpa oina SB na cell ge manasu khrinakre hairi Impal is ki bamun kampudagi boni ilangbamna go northeast explore the unexplored haiba thimda yumpham oraga April gitang kunthatagi India gate gi hauraga Sikkim Arunachal Pradesh Assam amade Nagaland phauduna chatkiba khongsad adu khwaidagi sangna chapangam bagidamak Limca Book of World Record na northeast ki tourism da Karada oidesu chawkhanaba International Book of Record India Book of Record amade Limca Book of Record na mathang sina ikai khamnaba utuna title pirakre Gales bike 110cc scooty gi solo rider tuna yangna yawbangamnabagi pandamgi makhada chatpa khongsatni masagi chaye kontramathoi suraba boni ilangmana numit 13 ni da kilometer lesang taruk chambe kontrani thoi yawbangam khibani Changamdabi Muhammadan Club Amadi Ulama Bodi Anina Sinduna Slab Dharma Chapasinge Kwaidagi Su Hena Nuksijaba Prophet Muhammad ki isa sokpayaba Samjin Sasan Wapam Kya Media da Pongtokiba Nupur Sarma Amadi Navin Jindalge Wapam Yaningde Makoi Anibo Ainge Oba Charak Pikadabane Haina Ngase Yaripok Changamdabi Mathak Laikai Community Holda Miamge Wakat Kongsat Chatakre Changamdabi Ulama Bodige member Dr. Mufti Muhammad Nur Salimna Pondoki Bada Islam Dharma Chatpasingi Kwaidagi Su Hena Nusizaba Alage Messenger Prophet Muhammad ki Matangda Yumpam Yaudaba Wapam Sijinatuna BJP ki National Spokesperson Nupur Sharma Amadin Nabin Jindal Anina Ijat Songnaba Honarakpa akan mamawda kandem tawi makoi anibo Indian Constitution ge matung ina matik saba saidak piba haibase changamdabi ge miyam amadi malemasida leidba Islam dharma chatpasing ge amadi achumba pamba mipung khudemake apamba ne maramasina pluralism scholarism amadi unity in diversity da best tauba lenga kasege chana kanglombo khongong nariba Nupur Sharma amadi Nabin Jandanta anibo ainge oiba ahpachadak piyu Oidaba Samjin Sajanba Wapam Sijanaduna Dharma Amabu Mingsat Tinaba Honadagliba Makoi Anibo Jarakpiduna Tungda Asigum Mathonga Asi Makatana Toktanaba Marilainaba Singna Aingi Oiba Tabak Laukatpio Haiba Wapam Nur Salimna Marilainaba Singi Puning Chingsilatli Sangam Daipige Yamlaba Nupanupi Singna Sadug Yaduna Pangtokiba Kongsang Aduda our prophet, our pride, we love our prophet Eres Nupur Sharma and Nabin Jindanta Haine Iba Plekasing Shizinabagaloina Kolauke Sulauke. Allah ki Nabi sallallahu alaihi wasallam ki Shanda Gustaki Taukiba National BJP ki National Spokesperson Nupur Sharma Amadin Nabin Jindal Anigi Makoi Gadum Nabat TV ki debate channel Amada Makoi Nangang ki Allah ki Rasul sallallahu alaihi wasallam da Gustaki Taukiba Aduki against the Madubu Yaning de Habaki the Makta, Madubu strongly Equina, Sangam Dabi, whole Sangam Dabi Olama, Amadi, Sangam Dabi Mohammedan Club, Amadi Laiba, putting Makna, Madubu, strongly condemned Tawi Haibasi, Equigi Maikagi Tamzari. Mai Tambam Sanko Ediba Education Sector Asi Aki Akang Pidana, Yakai Tingaiba Pidana, Maningtamna, Mahima Sanga Tamanduna. Mahiluisang Singh Jacksona Chalai Halaba Matamda Manipur Kunai Iramdam Ase Kananasu Ngamthabagam Loy Haibage Kolauda Coordinating Committee on Disturbance Free Education and Zone Demandna Sangsilaba Campaign for Disturbance Free Education and Zone Ge Saruka Ama Oina Ngasi Nilapadma Higher Secondary School Sangmai Amadi Lamsang Education and Institute Awang Posambam Kunau the Pangtokre ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯦꯕꯣꯔꯦꯇꯔꯤꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯁꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯂꯩꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯣ ꯆꯞ ꯆꯥꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯅꯤꯡꯕꯗꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯥꯟꯖꯔꯤꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯗꯤꯃꯥꯟꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯟड ꯔꯤꯒꯨꯂꯦꯁꯟ ꯑꯦꯛ 2017 ꯑꯁꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯐꯨꯜ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯔꯀꯥꯟꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯜꯂꯨ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ
mahirosingna aikoi lakam matamda mailosanga lakam matamda aikoi gi kano oina aikoi gi gari cheli ba chil naw singna su aikoi gi yam ata mamda aikoi gi baras lobbi da kanda aikoi gi mailosingda yam ahong mamda makoi to kira aikoi gi laiba gi ser ma kamne aikoi gi laiba ga si gi langai ne se khanbi da kanda khara tabi da kanda tawbi bagi aikoi langang na masi sindi yo haibasine aikoi gi quarantine committee na ngasi gi oiba mapung oina koina thamjaning masachna Kainauda laiba hardware shop amadigi electric water cutters huranduna pukiba mioi ani BPR CDO amadi police ke aponba timpa amana Yangthang area dagi phagapangam khrei phagalaba mioi ani ge manungda amana Imphal West ke Haibok singda posting taba BDF personnel ama yarong ke haide thaudoga sege matangda police dagi phangba paugi matungi ina haukiba tang taramarida makoi anina Honda Dayo amada laklaga dukandagi electric water cutter ase huratuna pukibani haidi phagalaba mioi ani adugi maming Phusam Jahir Khan sahi kunthamathoi apokpa phazur tarahai Hiyangthang ka amadi BM Sainik Khan sahi kunthamathoi apokpa BM Salamdin tarahai awang Hiyangthang dagi ni haidi police na wahang pahung sathabada Phusam Jahir Khan to Imphal West Haibok singda posting taba BDF personnel ama oirang ke haide makoi anidagi phagalaba electric water cutter amadi huran balakpada sizina khiba dayo police na lokhat khibagaloina na ainge oiba thabak lokhalagani haina phongdaragle Christakum lisingani kumanga dadi National Highway Network asi kilometer laka ani yongna sangtona balengana thabasang sele haina Union Road Transport and Highway Minister Nitin Gadkari ne haikre Wapamasi Minister na Indian Road Congress IRC na Sinba Thauram amada haikibani new ideas research finding and technology na quality amadi infrastructure development da miang thambagi damak innovation bank ama linkanabasu Minister Gadkari na propose tauke National Highway Network expand taunanaba katopagaloina na lengana thabak tauri lisingani taramarida kilometer lising marpudra mathoigi asangba oirambadu hauseti kilometer laka amaga lising niputaret yauri haiki notice reason da lupa crore lising nipumanga changna kilometer lisingani chahum nipumari sangba highway sangake engineer sing amasung IRC na world class state of art laboratory amasanganabasu Gadkari na haiki European Commissioner Ukraine bu EU candidacy status pibada yabibagi dama Ukraine President Volodymyr Zelensky na European Commission bu thagarpa phongdokre EU membership oirang nabagi lambi phangbasina ekogi mai papagi matamadu naksilakle President Zelensky na EU chief Ursula von der Leyen amasung EC member singda tawiman khangbagi charansu ikre Block asida Ukraine member ama oirang formality adu jungitang kulumdoi kumiri daba pangthokadaba EU summita wareb lauraba yai Ukraine ke foreign minister Dmytro Kulevana haikibada EC na Ukraine sagatpa asina European ge puari semlabadi United Nations da Ukraine ge ambassador oiriba Sergey Kalestria na social media bo thagatpa phongdoki Howsik arobada maroiba pau amone pizari Indian Customs EDI system ngasi integrated checkpost more the long stop kray Inclusive quality education for all have a panamna nongmagi oba samina pangthokray Sonia Gandhi amadi Rahul Gandhi da tawriba sarsing yaning tabage wakan mifam sa thakray Doinana lisingani kumanga dadi National Highway Network kilometer laka ni yong sangdunga bathabak pakchili haina Union Road Transport and Highway Minister Nitin Gadkari ne haikray Image PAODAM ngasigi de matang ngasida loijade miyang tabiri besumba amuka hana kurumzari